ꯑꯗꯨꯒ 2001ꯗꯒꯤꯅ 2011 ꯐꯥꯎꯗ 10,90,569 ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯦꯕ ꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯙꯥꯔꯗ ꯂꯤꯡꯀꯞ ꯇꯧꯔꯒ ꯃꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕꯁꯤ ꯆꯨꯝꯃꯕ꯭ꯔꯥ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯤꯕ ꯆꯪꯒꯅꯦꯕ ꯃꯩꯇꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯃꯣꯏꯁꯤ ꯂꯩꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯔ ꯂꯩꯃꯤꯟꯅꯔꯔꯣꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯃꯤꯟꯅꯔꯔꯣꯏꯁꯦꯅ ꯍꯥꯏꯔꯒ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯆꯪꯒꯅꯤ ꯂꯩꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯂꯤꯗꯔꯁ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯣꯅꯔꯦꯕꯜ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯇꯧꯅꯕꯒꯤ ꯄꯤꯔꯛꯄꯁꯤ ꯁꯤꯕ ꯁꯦꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯋꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯇꯧꯗꯕ ꯌꯥꯗꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯔꯛ ꯆꯍꯤꯡꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯑꯗꯨꯒ ꯃꯥꯏꯅꯔ ꯑꯃꯗꯤ ꯃꯦꯖꯔ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯁꯦ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔꯗꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯤꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯃꯔꯨꯑꯣꯏꯅ ꯑꯥꯙꯥꯔꯗ ꯂꯤꯡ ꯇꯧꯔꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯦꯜꯇ꯭ꯔꯦꯟ ꯔꯣꯜꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯔꯥꯏꯠ ꯐꯪꯉꯕꯁꯤꯡꯗꯨ ꯑꯗꯨ ꯅꯠꯇꯕ ꯁꯤꯇꯤꯖꯦꯟ ꯑꯃꯒꯤ ꯔꯥꯏꯠ ꯐꯪꯗ꯭ꯔꯤꯕ ꯑꯦꯜꯇ꯭ꯔꯦꯟ ꯔꯣꯜꯗ ꯌꯥꯎꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯗꯤꯂꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯁꯦꯅꯥꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯆꯧꯕꯗꯤ ꯑꯩꯈꯣꯏꯅ 2001ꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯥꯄꯟ ꯄꯨꯜꯂꯒ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯀꯃꯤꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯃꯥꯡꯒꯗꯧꯔꯤꯕ ꯁꯤꯠꯁꯤꯡꯁꯤ ꯀꯔꯝꯗꯧꯅ ꯃꯥꯡꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯊ ꯄꯥꯔꯁꯦꯟꯇꯦꯖ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯑꯣꯏꯔꯛꯏꯕꯁꯦ ꯃꯁꯤ ꯁꯦꯅꯥꯄꯇꯤꯒꯨꯝꯕ ꯑꯗꯨꯒ ꯆꯥꯟꯗꯦꯜꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯁꯦꯛꯁ ꯔꯦꯁꯤꯌꯣꯁꯦ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ ꯑꯅꯤ ꯄꯣꯛꯄ ꯌꯥꯏ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ ꯑꯅꯤ ꯄꯣꯛꯄꯗꯤ ꯌꯥꯗꯕ ꯑꯗꯨꯒ ꯍꯦꯟꯒꯠꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ 1991ꯗꯒꯤꯅ 2001 ꯐꯥꯎꯗ ꯍꯦꯟꯒꯠꯂꯛꯏꯕ ꯄꯣꯄꯨꯂꯦꯁꯟ ꯑꯗꯨꯒ 2001ꯗꯒꯤꯅ 2011 ꯐꯥꯎꯗ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯏꯕꯁꯦ ꯇꯣꯇꯦꯜ 10,90,569 ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯑꯦꯕ ꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯙꯥꯔꯗ ꯂꯤꯡꯀꯞ ꯇꯧꯔꯒ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕꯁꯤ ꯆꯨꯝꯃꯕ꯭ꯔꯥ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯤꯕ ꯆꯪꯒꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 2011 2024ꯁꯤꯒꯤ ꯌꯥꯎꯗꯅ ꯍꯧꯖꯤꯛꯐꯥꯎꯗ 11 ꯂꯥꯈꯀꯤ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯒ꯭ꯔꯣꯠ ꯑꯣꯏꯔꯛꯏꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯟꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯋꯥꯏꯁ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯜꯇ꯭ꯔꯦꯟ ꯔꯣꯜꯗ ꯍꯥꯞꯆꯤꯜꯂꯛꯏꯕꯁꯤ ꯀꯝꯗꯧꯅ ꯑꯦꯜꯇ꯭ꯔꯦꯟ ꯔꯣꯜꯗ ꯍꯥꯞꯆꯤꯜꯂꯛꯏꯕꯅꯣ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯃꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯠꯂꯣꯝꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯗꯧꯔꯤꯕ ꯁꯤꯠꯁꯦ ꯑꯗꯨꯒ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕ ꯁꯤꯠꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯗꯨ ꯁꯤꯒꯤ ꯒ꯭ꯔꯣꯠꯁꯤ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤꯁꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤꯁꯤ ꯐꯥꯏꯅꯦꯜ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯤꯗꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯁꯤꯃ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏ ꯖꯁꯇꯤꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ IDPꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯟꯇꯤꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯍꯧꯈꯤꯕ ꯇꯥꯡ 9ꯗ ꯂꯥꯎꯊꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯈꯛ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯏꯟꯖꯣꯏ ꯇꯧꯕ ꯉꯝꯗꯕꯁꯦ ꯃꯁꯤꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯖꯥꯇꯤ ꯕꯤꯖꯥꯇꯤꯗ ꯑꯩꯈꯣꯏ ꯕꯦꯁ ꯇꯧꯗꯦ ꯁ꯭ꯄꯣꯔꯠꯁꯃꯦꯟ ꯖꯥꯇꯤ ꯕꯤꯖꯥꯇꯤꯗ ꯑꯩꯈꯣꯏ ꯕꯦꯁ ꯇꯧꯗꯦ ꯎꯀꯤꯜꯁꯨꯅꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯎꯀꯤꯜꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯎꯀꯤꯜꯕꯨ ꯑꯣꯏꯔꯣ
adu lower court singi boro ukil life si Larded Council ama adu miyam the justice pina vidamata adu ki pona mada lakpa adu ki pona mada makhui ki mara ta chakkedo bodo maitai gi ukil yaw bosi masi sangmu ya wi gain ha bisi masi gi si yam seng na har ka da ku gi kuki si masi mafam rang khang no wayam ngangi ko mafam rang khang no wayam ngangi mosi karino mosi ku gi Manipur da le batongan tongan ba singi pasin ko ya gi lamjin si mamin bungthon da thojan ba mai ko ai da hai bagi ponama ko aduna akoi gi India gi citizens Manipur gi citizen akoi gi pai puna India gi phiban da pulam ba bani na akoi ga si akoi si India gi citizen oi gi wa ne ba akoi na hujik akoi gi lamji da akoi na chasab ngam da bagi thabak sat pangam da na bagi sin malang du yaw ba Central the State Force Kangu Singh masi yam sing na koi neutral o heading aduga loina hujik lai ba akoi gi Manipur da hujik akoi gi Honorable Union Minister Amit Shah ji na akoi gi peace ki road me pama masi akoi welcome to we aduga loina tampaki lamda lai ba tongan ba koi state government gi almari gi looted to gi ba this and that to ba aduga hard lai ba arms mama akoi madugi Honorable Home Minister Amit Shah gi magi adugi paujil adu ikai khumnabo na mayam loina akoi arms summit to we why not shoot only ba aduga hana singi lamda lai ba arms mayam ngasi bong dong phumori phana akoi madugi port ude Sheng namadu India government challenge saune. Mizoram ki honorable akoi ki MP amana Myanmar da without authority, without permission of the external affairs minister, mara zalaga asomda lalubani India ki citizen oinabu ki hairuba aduga Manipur ki hujik lai ba akoi ki lammachet khara adugi Bangladesh ki lammachet khara Myanmar ki lammachet khara tauraga jogi oiba adugumba lam ama semgani gaina tawriba aduga maduda chummi lali khandana akoi gi ihong amakak akoi gi nangi maitai si schedule tribe on ba yadi gaina tawba ponam khakta base tawraga tongan ba issue mayam sagalaga migi yum mai thaba adagi national highway singda illegal taxes lawba aduga tongan ba ngasi bogi manungda akoi singi lamjin si moigi lamni kaina haiba swaisida akoi maitai ba akoi maitai che ware pamban logo matam ore ba moi si lemin dagi se haibra or lemin ro se haibra ba lemin ro se na harga sa sana akoi thengnam sangani lemin se na harga na akoi moigi leaders akoi leaders sing politically akoi wari saw matam ore ago loina hujik central forces state forces hujik akoi gi Manipur gi hujik lojin leya da le ba akoi gi bunkers in loine dismantle torsu maduda operate toriba army sing ne mainly moi du ne bampham du le heloi do se bunker thugai bukatana akoi gi area occupation to bunatte haiba just aduna ainu lakchani gi se national register of citizenship se masi khoi Aadhaar card to link torga padana masi ki posit torka da akoi gi active role da kayam yamna akoi overgrowth se masi yamna koi gi imung amada nupi ani na imung amada angang manga pupu yabante mari pupu yabante ba sige aina Delhi da election commission of India kese langshan garabane ma moi ki table da thillagal langshan garabane sibo sida hegalai ba growth che kamdong ne hegalai no masida except already DC SDC department du gi sibu recommend yare na recommend to se masine ba ina quite ngai se sibu yare na recommend to kangu du ne ba aduna final census 2001 of the Manipur as compiled from district census handbooks published by the Registrar of General of India is given below sida lei basini akoi gi mayam da so ai amam yethok chare message da overgrowth oi se sigi lei overgrowth se
मसी तसेंना अखोई मासे मफमदु पोकरा मफमदु साउबरा हाइबा अदुगी पोन अम येंकांदा इलेक्ट्रल रोल यावरिबा मयामसिंगसे आधार कार्ड लिंक तौरकांदा चप चाबा फिरेम अम लेरकांदा डिलिमिटेशन तौबियु हाइदना शिवसेना अमदि मसिक समिनजरबा पॉलिटिकल पार्टी मापन गे मगेदगी ऑनरेबल सुप्रीम कोर्ट अपील तौजरी।